पक्षदयंपम उइबमर उइब पाउ खरा अपडेट तौजरी मणिपुर की बीजेपी लेखांगना मितई खुलसिंगदा नोंगमई कापसिनदुना लंदा हननबा कुकी मिलिटेंट सिंग योक्तुना थमलबरा हाइन हंगनरगले मणिपुर की चीफ मिनिस्टर एन बिरेन मणिपुर तमना तमना शांति हंजिलकपा हौरे हाइबा वाफम लेबाक मियाम की मफमदा फोंदोक्लबसु हौजिक मणिपुर की तंपाकी डिस्ट्रिक्ट हाइबदी इम्फाल वेस्ट इम्फाल ईस्ट बिष्णुपुर अमदी काकसिंग डिस्ट्रिक्ट की सिंगा ताइनहन लेबा तंपाकी कुलसिंगदा कुकी मिलिटेंट सिंगना लेप लेतन नोंगमई अमदी बोमना जिंगबा कापसिनदुना लंदारकपा लेप्ट्री कुकी मिलिटेंट सिंगना अफबा खुसु खुलाई सिनदुना मनिंग तमना लंदानिंगबा बतमदा हेक्तमक लंदारकलिबा असना ताकपदी मणिपुर की बीजेपी की लेंगाक असना कुकी मिलिटेंट सिंग असे योक्तुना थमलबरा हाइना प्रजा सेक्शन कयादगी हंगनरकली प्रजा सेक्शन कयादगी प्रेस दा फंगदोरकपगी मतुंगिनदी मणिपुर लेंगाकी नथोन छुमांग ओरिबा इम्फाल वेस्ट की कौड्रो हराउथेल कांगचुब सिंगदा कदांगबन चिंगबा हारिबा मितई खुल असदा कुकी मिलिटेंट सिंगना यामना तोइना नोंगमई अमदी बोमना चिंगबा सिनदुना लंदारगे मसदा नतना इम्फाल ईस्ट की सनासाबी साबुंखो खुनौगा थंगना लेरिबा मितई खुल सिंगदसु कुकी मिलिटेंट सिंगना लेप लेतना नोंगमई कापसिनदुना लंदारगले मसला लोइद्री बिष्णुपुर डिस्ट्रिक्ट की ट्रोंगलाउबी फुवाला लोइनना हारिबा खुलसिंग असेगा थंगना लेरिबा मितई खुलसिंगदसु कुकी मिलिटेंट सिंगना गाहक लेतना नोंगमई कापसिनदुना लंदारगले कुकी मिलिटेंट सिंगी काहेनबा थवंग असिना मरम ओइदुना कुंजा सिंगदा लबुकदा कुमदुना लौ येबा अमदि खावबा फावबा यामना वाना सेक्युरिटी ngak सेंदुना पांगथोंदुना लागले मदुना मणिपुर लेगाकी नातोन छुमांगा मानरबा तंपाकी डिस्ट्रिक्ट सिंगा ताइनबा चिंगसिंगदा कुकी मिलिटेंट सिंग खुलिंगदुना लेरे हाइबा खंगना खंगना मणिपुर लेगाना ताकथोकनबा थाबक पाइखत्रिबा असना ताकपदि कुकी मिलिटेंट सिंग असे मणिपुर लेगाना तसेंगना योक्तुना थमलगा मितई खुलसिंगदा लंदा सिनहनबा लंदा हल्लकलिब्रा हाइबसे हंगनरगले प्रजा सेक्शन कयादगी मखाताना प्रेस दा फंगदोरकपगी मतुंगिनदी कुकी मिलिटेंट सिंगना मथक्ता पनग्रिबा तंपाका ताइनबा चिंगी सरुकसिंदा बंकर कया सादुना केमना चिंगबा सेमकतुना अफबा मखल की नोंगमई अमदी बोमना चिंगबा पाइसुनदुना थमले अदुगा मितई खुलसिंगदा यामना तोइना लंदारकले हाइबसे खंगना खंगना करिगिदमक्ता मणिपुर लेखांगना मखोइबा तकथोकपा ngamdribano हाइबसने कुकी मिलिटेंट सिंगना खुलिंगदुना लेरिबा मफमसिंगदा कुकी मिलिटेंट सिंगना मनिंग तमना चथोक चसिन तौदुना बोम तोपा मदि नोंगमई कया पाइसुनदुना थंबा मतमदा करिगिदमक्ता मणिपुर लेखांगना खंगबा ngamdribano ओइरिबा फिबम मसना ताकपदि मणिपुर लेखांगना मणिपुर की मियामबु ngak सेनदबा लखतपम थोकपा थबगदु लखत्रे मियामबु कुकी मिलिटेंट सिंगी मकुता असिबगी खयाता ताहननबा थवैना सिनबा माले हाइबसने अवाबा मयुक रिबा खुंजा कयाना फंगदोरकपगी मतुंगिनदी ममांगदसु चीफ मिनिस्टर एन बिरेन कुकी मिलिटेंट सिंगना बंकर सादुना लई हाइबा मफम कुंथ्रागा मंगारोम खंगबा ngamले अथोबा मतमदा ताकथोकलगनी हाइना मियामदा लाउथोकरगा थबक ओइना पांगथोकपा ngamदना तोखरे मदुना हौजिकती थौना फबा मियामगी खनबा मरिबाग मणिपुरबो नुंगसिबा चीफ मिनिस्टर बिरेन हाइबदु ओइबिरो तंबाका ताइनबा सिंगी मफम केदा कुकी मिलिटेंट सिंगना खुलिंगदुना लेरिबा से अथोबा मतमदा ताकथोक पिदुना मितई खुलसिंगदा नोंगमई कापतुना लंदारकपा सि लेफनदुना इंगतप्पा मणिपुर हाइबा अदु ओहिननबा चीफ मिनिस्टरना लफम थोकपा थौदांग अदु चपचाना लबियु हाना सुफंगदोरकले मरकसीदा कुकी मिलिटेंट सिंगना मितई खुल तमना कापथरकबा मोटर सेल अमा लबुकदा तादुना लेरमले ngarang numidang pung 9:10 taba matamda haraudel mathak kangpok डिस्ट्रिक्ट की मनung chanba mafam singdagi kuki militant singna bom amadi nongmai masing khangdana kaudruk midai khul tamna kapsilakiwa aduda bokhayudava 41 mm gi motor cell amangase labukda daduna leramba kungani thoi suba sam rifles ki kangpuna thengna khre bom daduna leramba mafam masi kadangban part 2 dagi nongpok lomda feet yankhairom chatlaga leiwa labuki sarukda daduna lerambada thengna rakibani बोम अदु कुनगनी थोइ चुबा साम राइफल्स की कांगबुना बोम एक्सपर्ट की कांगबुगा लोइनना असोयंगम याउदना पुंग 2 ग मिनट 10 ग मंगा ताबा मतमदा बोम अदु असोयंगम याउदना पोखाइन ग्रे हाइरे लबुक द बोम तादुना लेरंबा अदुगी मतंगदा कदांगबन पार्ट 2 गी अपन बमैरा पाइबिगी सेगदरी एलांगबम ओंगबी शांति लेमना फोंदोखिबदी ngarang कदांगबन पार्ट 1 2 अमसुंग कौट्रो खोलदा कुकी मिलिटेंट सिंगना अंगकवा फंगना बोम अमदी नोंगमै कापसे लक्तुना लांदाराकी ngarang kuki militant sing akan mamongda landarakibा दो खुंजा सिंग तुमना हालगे हाबगी थावंगने असिंगबा थौदोगसी अमुक फावा थोखिद्री ngarang ahin खुंजा सिंग मफम चाबा मफम सिंगदा लांजेनतुना अवाबा खांगदोना लैखि लाइबक थिबदी खुल असिदा सीआरपीएफ थमलिबा कुनगा निथोइ सुब असम राइफल्स अमदी स्टेट फोर्स की कांगबु लाक्तुना खुंजा सिंग मथेंग अमथा पांखिदे लोइना कुकी मिलिटेंट सिंग ताकथोकना थबक सुलखतकिदे
bom leire hana lamsang police amadi imphal west ki SB da pau phiraba phawada matam chana lakhide maduna maram oraga khunja sing labuk kumduna thabak suba ngamdre hana supenda bafongdoki lemhauriba lahlaulup singsu santi gi lambi da lakhanana pagidamak da manifo laingakna thong launa hangduna thamli seminisa beren KS Pambaina lusing by United National Liberation Front UNLF ga India laingaka hokiba November kungama fanda Delhi da peace agreement sign tawna khiwa asigumna lemhauriba lahlaulup singsu peace ki lambi da lakhanana pagidamak manifo laingakna thong launa hangduna thamli haina Manipur ki seminisa anong tomba beren afongdokre Awafam masing-asi au given November kun gama fanda sahi homfu hiana Manipur miyam gi khanduna singkhong singya thidana sawa thakwa khangdaba makai ponsi lela khiwa Manipur gi ariba lahlaulup amu oriba KS Pambaina lusingba UNLF ka India lenga ka safe agreement sign tawna khiwa lahlaulup asik lusingba singamadi Kader sina Manipur gi senglaba Kangla Laifam Len gi Kangjaibungda pangthokiba okpagi thawramamada se minister na phangdokibani Tharomadura Minister N. Biren Manipur Legislative Assembly के Speaker T.H. Sadarwada Cabinet Minister Singh M.R.A. Singh Chief Secretary DGP Civil Amadi Police की मकोक थोंगबा Officer Singh IG Assam Rifles South Central Force की Officer Singh Maira Pai Bilup Singh Civil Society Organization Singh की Member Singh Lubasi की Kader Singh Imung Madung Singh Intellectual न Singh बा क्या न थारोमदु ते सरुग्या की Thaurumadu ki manung channa lahlaulup asiki lusing basing Kader Singh amadi lanmi sing da lengyan fi yandun ikai khumnaba utuna taramno ki loidana miyam da peace ki paujel pinana bakhoda moina Manipur ki Minister N. Biren Lubasigi Acting Chairman Warangtem Nongyai amasung Rajya Sabha ki member Ningthau Sanajauba Laisembana ahangba malangda angoba khunu sing thadokduna maning tamna pahengi Thaurumadu ki makha tarakbada Minister N. Biren na phangdokibada Manipur da haukiba Sahi khara asiki mamangda aikhoi masel gi marakta pau faunaba ngamkhidabadagi I masel gi marakta khut thanaduna mamal jamlaba mioi kya gi punsi mangki Asigumba thawdoga si thoktana bangallingai matamda lenga ki maikai policy amagi makhada ningthina wari sanaraba matungda thamlamba tarabadi ngasi gi thokliba thawdoga si thoklam loisu haike lalhauba faraga halaga loigani khanduna satharamba asina mamal jamlaba mioi kya hatkiba simak laibak thibani lalhaulup asiga bharat lenga ke peace agreement taunanava honabada sahi ani ahungi mamangdagi taknaduna lakhi handagi khanghauduna Prime Minister Narendra Modi ga wari sanaraba matungda Home Minister Amit Shah gumna khanaraba matungda mamang thagi kungama panda New Delhi da khodiak pina khibani hanasu se minister na phangdoki ngasi gi tharmadu ga mari ledana KS Pambaina lusingba UNLF ki acting chairman M Nongyai amasung general secretary CIS Thanil na wangangi Thanil na hai madam kuina dagi Manipur miyam gi yai fana na bathabak tawduna laklaba lahlaulup asina ngasi bhoba miyam gi yai fana na bakhanduna lakli makhata na sum miyam gi aning ba pamba khudimak thungana na bakhona duna laikhigani lahlaulup asi Manipur da leiriba furuk khudimak gi mioi singa mata oibagi wakhalon da lamjing lamtak tuna lakli handak India lenga ka tawnariba peace agreement asi lamdam hasida thogliba tangdu leita daba asina miyam kham thengna wariba asigi khanduna Manipur da leiriba mipum khudimak amata oina nungsi chanan leimenanabagi pandamda ngasigi pherebasi laukhibani hanasu Thanil phangdoki Marakasida Youth Congress na relief camp singda kambal yanthokre se Minister Biren na santi hanjalagle hek haibaga nongmai makhol taba helagli pofilal Manipur da thokliba kanglupi irang asida kuki militant singna mai makai tumna mai dathok pikhibadagi lanjena duna tongan ba relief camp da sangje famdok duna tha tarit lom lairagli miyoi singda Manipur Pradesh Congress Committee MPCC amade Youth Congress Committee ga khusamnatuna Congress ki lusingba oriba Rahul Gandhi ki lising makhada Nifan Raksuba oinangasi relief camp kharadat kambalian thokre ngasi kambalian thokiba relief camp sing adudi Rahul Gandhi na Manipur da lakwa matamda hakthenna yangsilamba akampata hangliba Ideal Girls College da hangliba relief camp Kiamgai Khangabok Lamjing Higher Secondary Lamding Higher Secondary School da hangliba relief camp sing da leiriba Imung amamgi oina kambal mamam khusinaki kambal khusina basi ngarang dagi hauna lamboi khongnang khong da leiriba Trade Center da hangliba relief camp dagi hana lauki hairi hana hauki hairi kambalian thokpagi thoromasi ga mari leina Youth Congress Committee ki President Ningthaujam Pofila na phangdokibadi Youth Congress na relief camp da kambal khusina basi nungsibagi maruhunba laksabani Rajniti da yumpham oraga tawbanate Manipuri Sub Minister N. Biren na Manipur da santi leire haina lauthokpaga Manipur gi mafum kya da koki militant sina nongmai kapthaduna landarakpadagi nongmai makhol leptana taba haibadu hoire
ngarang su kautruk da kuki militant sing na bom amasung nongmai kap tharak tuna landarakhi maduda khunja kaya mayum thadok tuna lanjenaki maduna manipur lekhang athu bada manipur da thokliba kangluki irang ase solution purakna ba honabiyo lengang na wai gakta haraga haidu khiba wafam sing adu thabagoina pangthokna ba honabiyo haiki makatarakwa atopa yamna nungaitaba pau amakhaktanga accident da nupa masa ani lekhidre amana aruba phipam da laikanari ngarang numidang weram pung mangaram tawa matamda Imphal West ki Singjamai police station ki manung chanba sajing mitai lamkhai da motorcycle Himalaya thauduna lakpa amaga Activa thauduna lakpa gari ani thengjinaba da nupa masa ani laikidre amana aruba phipam da hauzik Ras Medi City da laikanari thaudoga sigi matang da pause asina phangba paugi matunginadi laikhidraba nupa masa ani adu sangayumpham terafo mayai legai dagi MD Waris MD Rawis sahi tara kamanga apokpa MD Zahuruddin amade hayil labuk tagi MD Avir sahi tara ka taret apokpa MD Azmir gawe laikhidraba na ani ka mamanaba amaga loinana punna motorcycle aduda tongduna Imphal rom dagi haidarakpada Imphal More lambi ki sajing mitai mapada Imphal rom dagi haidarakpa makhoi ki mamangda thauwa Activa ama lambi haijalakpada control kam hogdabadagi thengsinabada laibak thiba thaudogadu thokibani hairi thaudogaduda naha ani adu laikan apang ngamdana laikhidabani loinana naha amana aruba phibam da hauzik laikanari asi bhaksang arwaiba mathau mangam pang thoknana bagidamak ibung manunggi miyoisina rems ki mok taki laukhre hairi arwaiba da content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel asina tomda kanarabadi subscribe to be business subscribe to be loinana like and share to was a copy of Namako Amakana Tagasari.